hospital laikan naringai da laina asi thawal da su sadorakle pau sanong pizari Lilongda layong khangdaba laina amana nabadagi Rims Hospital da miyoi kuntare laikan naringai cherak asida thawal moijingdagi miyoi ama Lilongdagi angang yauna miyoi punna miyoi mari narakpadagi Rims Hospital da ngasi pukhalakre ngasi ayuk thawaldagi miyoi ama maram chadana khong hamba haurakpadagi pukhalakibani hairi nupi amadi angang yauna punna miyoi kontrani thoi Rims Hospital da laikan nari Lilongdagi ngarang Rims Hospital da laikan narikiba singi manungda miyoi ani phabadagi mayumda hankre hairi Rims ki medical superintendent na phongdorakpagi matungina layong ngasi haujik phawbagi oina chapchaba khangba ngamdri Rims na anaba singi stool test tawduna layong ngasi karino haibadu khangdoknaba hotnari haujik phawbagi di anaba singi manungda phibam luba anaba di yaudri hairi chapchaba marama khangdrabasu hand pump gi ising thaklubadagi oigani haibagi chingnabadi leire hairi handak earthquake tawkiba aduda hand pump na ising singkhatliba leinunggi sarukta ahongba khara leiramgadra haibagi chingnaba phawnari adumoinamak chapchana hand pump singda chingkhalakliba isingi test tawdribana haujik makidi haiba ngamdri hairi Amaromda Lilongdagi anaba amasu Jenims Hospital laikan nari matau karamna miyoi kaya oba amadi khong hambagi laina na naribana khangdoknaba Jenims ki community medicine ki kangbu ama Lilongda chatuna thijinnaba sem sakre Sanjit Misigi matangda ngasi Cherab Court Complex ta laiba Imphal West ki District and Session Judge ki court hearing tathakre thodok aduda chenabani haiba police personnel singi manungda makhoi nipan hearing da saruk yaki accused ki counsel oiriba advocate Lakhikantana Haujik Sanjit Misigi matangda head constable Herojitna mahak masa na hatpani haiba wafam phongdokpa laikrabanina mahak masa yauraga hearing tathabaga loinana mahak masa dagi achumba ama khangnanabagi matam khara pinanaba advocate Lakhikantana haijarakwadagi judge na ayaba piduna lakliba tangkunda hearing asi amuk hana chathanaba matam lepkhre amaronda CBI gi senior special advocate P Ibomchana phongdorakpada head constable Herojit asi accused ama oina leiribani mahakna courta madugi chapchaba ama phongdoktriba makhaidi ain gi oiba thabak lokhatpa yadri haiki Rai court la aga proceeding lo kadeki hendo tomne 30 kanada 6 ta CRPC gi ding makhada 3067 na mine apply karaga on khanaraga then ayo awada Amaromda Sanjit Hatkiba asi head constable Herojit Masana ni haina media da phongdokrabasu numit aduda sikiba Rabina asi kanana hatkiba no haibadu puthokpiu haina apunba Manipur kanba Imalup amkil na thadorakwa chirolamana khangalakli pawgi marakthana atema break amatang nuzari Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna thangna puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Iranda masigi ahan boy no puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana khenaba makhal khudingi apama machu sing fangbigani break matungda taramna moksari Manipur People's Party ki General Conference ngasi party sik office ta pangthokna hanagi President N Sabha Kiranbu makhatana chahi ahum amuk hanna President oinaba khankhre ngasi ki General Conference aduda party ki Vice President O Jugindro General Secretary Organization A Sidam Maitei General Secretary Administration K Krishna Chandra na singba miyoy kyana saruk yaki
पार्टी असिबु लिंखटलंबा लैखिद्रबा लुचिंगबसिंगी मफमदा मिनिट अनि तुमिन्ना लेप्तना इकाई खुमनाबु उतखि एम सभाकिरना फोंदोखिबदा पार्टी असिना मणिपुरबु मपुंग फाबा स्टेट अमा ओइहन्नबा मणिपुरी लोलबु निपान सुबा शेड्यूलदा चन्ननबा मणिपुर यूनिवर्सिटी लिंगननबा टेरिटोरियल बाउंड्री ngaknanaba yauna tongan tongan ba thabak kaya paikhatuna lagli haiki ngasi phambiriba people's conferences na aihaku anoba tam sahi ohum gi tam am supai ko haiduna sinabire aduna mayam aibu thajabiba mayam aibu thabak tawjo han tv bagi keno se koi mangan joroi aduna new wine in all bottle haibasi aikoi gi agenda ni aikoi ni paiki katori ba agenda mayam si mathang election manifesto da hapaga masi ningba thangna ba koi hotna ni haibse manipur people's party ki mai kai ni thamjari aduga khwaidagi nuai taba mana siumba manipur people's party ki conference tawda ban mitsida kangbu kharna tawge haiba mata dona kada yum amada manipur people's party ki general secretary khalle haina doctor pase manipur people's party na condemn tawe Manipurda Anisuba Fragrance and Flavor Development Center FFDC ama atuba matamda linkhatlagani haina Micro Small and Medium Enterprises ke Union Minister of State Giriraj Singh ngarang paumi singna fongdokre Union Minister Giriraj na India da lairiba longmi singi phibam chaukhatnaba hotnabada maru marang cheng hawai khaktana chaukhatpa yaroi atopa manam nungsiba amadi hidak sungba yaba pambi sing thaduna longmi singi phibam chaukhat hanba ngamgani haiba Prime Minister Narendra Modi gi thajabagi makhada Uttar Pradesh ki Kannauj da lairiba FFDC gi anisuba unit Imphal da hangnanaba thabak paikhatpa loire masida natana senthok lambi oiba yaba manam nungsiba thau sungba yaba pambi geranium su paksana Manipur da thanabagi thabak paikhatnaba mari lainaba Commerce and Industry gi Minister ga wa khanaragani haina thajaba pirakhi masi pumna magasi Prime Minister Narendra Modi na India ama chaukhatada awang nongpoki lamdam sing chaukhatpa yaudana mapung faroi haiba akhanaba khongthang amagi makhada paikhalakpa thabak sing ni haina mahakna makhata ki एग्रीकल्चर विथ लाइव स्टॉक जिसमें एग्रीकल्चर में जो सीरियल क्रॉप्स है इससे किसानों का गांव का उद्धार नहीं हो सकता उनको उतने पैसे नहीं आ पाएंगे इसीलिए फ्लेवर एंड फ्रेग्रेंस खास के एरोमेटिक और मेडिसिनल और ये अब कितने दिनों में नहीं बल्कि प्रोसेस में शुरू है उसके टाइमिंग की बात तो नहीं लेकिन 2-4-6 महीने में सारा सेटअप हो जाएगा इससे ज्यादा समय नहीं लगेगा क्योंकि अभी इन्होंने टिश्यू लैब बिठा चुके हैं एस्टेविया का प्लांटेशन मटेरियल तैयार हो रहा है फिर लेमन ग्रास का फिर एस्ट्रोलुना का फिर कई ऐसे एरोमेटिक प्लांट हैं मैं तो अभी और बात करने वाला हूं कि यहाँ का क्लाइमेट शूट करता है वो आगे मंत्री जी से गोविंद जी से बात करके जेरेनियम एक प्लांट है जिससे एक्सट्रैक्ट करके तेल वो भी मैं चाहूंगा कि आगे इस पर डिस्कशन करूं तो ये किसानों के लिए गांव के लिए एक मणिपुर के आर्थिक उत्थान में लाइवलीहुड में इकोनॉमिकल लाइवलीहुड में एक मील का पत्थर साबित होगा मेरा मानना है All Manipur Students Union aims to Imphal East District Committee na sinduna January gidang 38 da district level mega mock test class 10 amadi 12 ki pangthokre hairi class 10 gi oina Tiny Tots Unique School gi S Amarjit Emmanuel English Academy gi T Suras amadi Tiny Tot Unique School gi Wasoram Chingthungna ahanba anisuba amadi ahumsuba takre class 12 ki oina Harvard School gi Soramwell kina Sangai Higher Secondary gi ngangbam loyangamba amadi Royal Academy of Science ki ABK Saramana ahanba anisuba amadi ahumsuba takre hairi pawgi marathana tema break amuka hana logdari Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal
Adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Livsaf syrup sijunabiu adongi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Livsaf capsule shu phangbigani Livsaf syrup amadi Livsaf capsule naraga laing babudi narjingai da saksal hobana hena fai Amuka hana taram nam oksadi Manipur sarkar na thawaidabadagi Digital India Mission mangam sandre haina Kaisamthong Kendragi MLA L Ibomchana ngasi Manipur Press Club ta pangthokpa National Digital Literacy Mission gi certificate yanthokpagi thoram da haikre Nelitna akampat amasung career clinic Imphal na simduna pangthokiba thoram aduda Nelit ki director TH Prameswar amadi director in charge Gunendra Susaruk yaki MLA Ibomchana makhatan haikibada Digital India Mission asi yamna maruiba chawkhat lambida changsinba ngamgadaba anauba khongthang ama oirabasu Manipur dadi sarkar na thawaidabadagi masigi kanaba miyamna mapung fana phangba ngamdri haiki Luckily Manipur is very lacking in such digital training. Digital mission is not getting implemented. I think this is due to the lack of initiative by the state government. They have to do it. Ngasigi People's Voice Miyamgi Kholauda Ichamgi President Manipur University Gate Mamangdagi Lilong Fawpada Lambi Pakthokliba Asina Praja Singda Thengnariba Awaba Sing Wakalakli Five times fit any home zero doctor fit Tara Pakfuerga. Let me say, not night I am a consent department PWD China. Come among the Tobi, come among the needs extent opening at the toy every Mana red Mana Mapalam, the changing for every month the parliament is also to repeat it. And Sorokin Latin, the guy is told me, so many man extent of she even Nagiba. Sanagana who is among the air was a Tohiba. Chuma, when he am a phone for women for women here, who is the department. But she's in a Chuma, who is a Hapana, Sigimari, Layuka, in the Chicago, in the Amazon means, and we are going to be museum to Signatum Salaga. Honorable Minister, don't tell her, you know, the Mama. Woman from the Lambi, I'm our my ship of my children forwarding. I don't know how you put on to be a very young, the Michael. I will consult woman is an open server. Then I was sitting down table the Samala. My am living what they Chiragas in the Yabra, Chiragas over Yabra is learning like 3 Arabra. Otherwise, he had your money for your book in learning to be Makoki Kanoka Mang, and don't with that. Must you come and telling what you are from the way, according to the voice they come. Numit humni Zatagada by State Level Teacher Science Congress Nasidagi Takyal Pata Leba Manipur Science Center Hodokre. Manipur Science and Technology Council Mastekna Department of Science and Technology Government of India ka khusam naduna pangthokpa Science Congress asida Manipur gi tongan ba district singdagi lakpo oza sing saruyaki hagdokpagi thoramda Manipur University gi hanagi Vice Chancellor Professor C Amuba Education S ki Director N Pravin amadi Mastek ki Director Dr Surendranath Singba miyakana saruyaki Kumbi Maintenance Subdivision MSPDCL gi Manager oina leiriba W Nababu Division asidagi transfer tawbiganu haina Wangu Youth Development Organization Wangu Popular Club Progressive United Youth Association Sandanghong Social Welfare Club Apunba Maira Paibi Loop Wangu Apunba Maira Paibi Loop na mari lenaba singda appeal tawrakli Lilongdagi miyoi kaya over amadi khong hambagi laina na nabadagi hospital laikam naringai da laina asi Thawal da su sandorakle Milen tabil punang ko amuka hanak from dari